ꯉꯥꯁꯤꯕꯨ ꯀꯗꯣꯝꯗꯅꯣ ꯁꯦꯒꯥꯏꯗꯣꯏꯁꯦ ꯆꯥꯕ ꯈꯨꯆꯥ ꯐꯖꯗꯦꯅ ꯀꯣꯃꯦꯟ ꯕꯣꯛꯁ ꯊꯥꯕꯤꯔꯝꯕꯅꯤ ꯑꯗꯨꯏꯗꯤ पूरा एननी माथा बाप ꯑꯩꯈꯣꯏꯒꯤ ꯁꯥꯗ ꯍꯥꯏꯔꯨꯔꯒ ꯑꯣꯛꯃꯨꯛ ꯊꯥꯎ ꯀꯥꯕ ꯂꯩꯇꯦ ꯉꯥꯗ ꯍꯥꯏꯔꯨꯔꯒ ꯕꯦꯠꯀꯤꯃꯨꯛ ꯊꯥꯎ ꯀꯥꯕ ꯂꯩꯇꯦ ꯑꯗꯣ नहीं ꯕꯦꯠꯀꯤꯗꯤ ꯀꯔꯝꯕꯅꯣ ꯊꯥꯎ ꯀꯥꯏꯁꯦ एन नाइन नाम नहीं ꯀꯔꯝꯕꯅ ꯁꯤꯗꯕꯤ ꯂꯩꯔꯦ ꯑꯁ ꯅꯪ ꯋꯥꯔꯧꯒꯅꯨꯍꯦ ꯉꯁꯤꯒꯤ ꯉꯥꯁꯦ ꯂꯩꯀꯣ ꯕꯦꯠꯀꯤꯅꯤꯀꯣ ꯃꯄꯨꯝ ꯑꯣꯏ ꯇꯥꯎꯔꯗꯕꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯕꯦꯠꯀꯤ ꯐꯤꯁꯨ ꯑꯣꯏꯅ ꯌꯥꯎꯒꯅꯤ ꯃꯆꯤꯗ ꯑꯗꯣ ꯆꯥꯎꯏꯀꯣ ꯁꯤ ꯇꯥꯎꯗꯣꯏꯅꯤ ꯅꯨꯡꯁꯤ ꯂꯩꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯁꯤ ꯌꯦꯟꯅꯤꯀꯣ ꯃꯌꯥꯝ ꯁꯤꯁꯦ ꯃꯐꯩꯅꯦꯕ ꯁꯤꯁꯦ ꯑꯗꯣ ꯈꯔ ꯄꯤꯛꯈ꯭ꯔꯦ ꯑꯗꯨꯗ ꯁꯦ ꯉꯥꯗꯣ ꯂꯩꯔꯦ ꯉꯁꯥꯏ ꯐꯖꯅ ꯇꯥꯎꯔ ꯃꯇꯨꯡꯗ ꯈꯤꯇꯪ ꯊꯣꯡꯗꯣꯛꯑꯦ ꯑꯗ ꯁꯤꯗꯁꯨ ꯑꯩꯒꯤ ꯂꯩꯔꯦ ꯁꯤꯗꯅ ꯒ꯭ꯔꯦꯚꯤꯅꯤꯀꯣ ꯖꯦꯟꯒꯤ ꯁ꯭ꯂꯥꯠ ꯂꯩꯖꯔꯦ ꯃꯌꯥꯝꯗꯨꯗꯤ ꯁꯤ ꯂꯩꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯍꯧꯅꯕ ꯇꯧꯔꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯊꯦꯡꯍꯟꯗꯕꯤꯗ ꯍꯦꯜꯂꯣ ꯃꯌꯥꯝ ꯋꯦꯜꯀꯝ ꯇꯨ ꯃꯥꯏ ꯆꯦꯅꯦꯜ ꯑꯦꯟ ꯋꯦꯜꯀꯝ ꯇꯨ ꯃꯥꯏ ꯕ꯭ꯂꯣꯒꯁ ꯃꯌꯥꯝ ꯀꯨꯏꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯕ꯭ꯂꯣग ꯑꯃ ꯄꯨꯔ ꯂꯥꯛꯆꯔꯦ ꯃꯨꯛꯕꯥꯡꯒꯤ ꯅꯍꯥꯟꯗꯤ ꯑꯩꯈꯣꯏꯕꯥꯅꯤꯁꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯃꯨꯛꯕꯥꯡꯁꯦ ꯑꯍꯥꯟꯕꯅꯤꯀꯣ ꯑꯩꯅ ꯆꯥꯗꯣꯏꯁꯦ ꯁꯨꯃꯥꯏꯅ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯄꯅꯤꯅ ꯑꯗꯨꯝ ꯆꯥꯕꯤꯔꯣꯅ ꯍꯥꯏꯔꯛꯄꯅꯤꯅ ꯑꯩꯉꯣꯟꯗ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤꯁꯦ ꯇꯧꯔꯒꯦ ꯍꯥꯏꯅꯀꯣ ꯑꯩꯒ ꯑꯗꯨꯒ ꯃꯌꯥꯝ ꯂꯥꯏꯚꯇ ꯑꯗꯨꯝ ꯌꯥꯎꯕꯗꯣ ꯔꯥꯍꯨꯜ ꯂꯥꯏꯁ꯭ꯔꯝ ꯍꯥꯏꯕꯗꯣ ꯃꯥꯅꯤꯀꯣ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯗꯤ ꯃꯥꯒ ꯑꯣꯏꯅ ꯆꯥꯔꯅꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯑꯗꯨꯝ ꯃꯌꯥꯝꯗ ꯍꯧꯖꯤꯛꯇ ꯉꯥꯛꯇ ꯃꯥꯡꯍꯜꯂꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯊꯦꯡꯍꯟꯗꯕꯤꯗ ꯆꯥꯅꯕ ꯇꯧꯔꯁꯤ ꯑꯗꯨꯒ ꯃꯌꯥꯝ ꯅꯍꯥꯟꯗꯤ ꯑꯩꯈꯣꯏ ꯕ꯭ꯂꯣꯒꯁꯨ ꯊꯥꯒꯠꯇꯕꯒꯤ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯁꯦ ꯑꯗꯨꯝ ꯃꯨꯛꯕꯥꯡ ꯑꯣꯏꯅꯀꯣ ꯑꯗꯨꯝ ꯆꯥꯅꯕ ꯇꯧꯔꯒꯦ ꯍꯥꯏꯅ ꯑꯗꯨꯗꯤ ꯃꯌꯥꯝ ꯊꯦꯡꯍꯟꯗꯕꯤꯗ ꯍꯧꯅꯕ ꯇꯧꯔꯁꯤ ꯆꯥꯛꯁꯨ ꯌꯥꯝ ꯂꯝꯁꯤꯜꯂꯦ ꯄꯨꯡ ꯑꯃ ꯇꯥꯁꯜꯂꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯈꯥ ꯇꯥꯕꯗ ꯇꯧꯔꯁꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯅꯕ ꯇꯧꯔꯁꯤꯀꯣ ꯃꯌꯥꯝ ꯑꯍꯥꯟꯕ ꯁꯤꯁꯦ ꯒ꯭ꯔꯦꯚꯤꯅꯤ ꯖꯦꯟꯒꯤ ꯒ꯭ꯔꯦꯚꯤ ꯈꯔ जेल में ग्रेवी ꯍꯥꯞꯊꯔꯒꯦ तुझे नाम होना मत हो ꯑꯗꯨꯗꯤ जाएगा ꯃꯌꯥꯝ ꯍꯧꯅꯕ ꯇꯧꯔꯒꯦꯀꯣ ꯌꯥꯝ ꯊꯦꯡꯍꯟꯗꯕꯤꯗ ꯑꯗꯨꯒ ꯌꯦꯡꯃꯤꯟꯅꯔꯁꯤ आओगे ꯑꯍꯥꯟꯕ ꯕꯥꯏꯠ ꯃꯌꯥꯝ ꯐꯥꯔꯁ ꯃꯨꯛꯕꯥꯡꯒꯤꯀꯣ ꯌꯥꯝꯗꯤ ꯀꯩꯅꯣ ꯇꯧꯔꯒꯦ मोरोग की वजह से लगी रही है मैंने ना खत्म चाचा रखे लेम नाई तो मैं जो पहले लेम ना चाहूँ thôn người mình đi phê am bên đi nhầm hỏi mày em salad sẽ đẹp không đi đi nghe tay sáng à ta đừng sao ꯃꯅꯥ ꯃꯁꯤꯡꯁꯦ ꯑꯩꯁꯨꯀꯣ ꯃꯥꯁꯨ ꯆꯥꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ bác chắc chắn sẽ đeo rồi ꯃꯅꯥ ꯃꯁꯤꯡꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯐꯨꯠꯄ ꯈꯣꯠꯄ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯄꯥꯝꯗꯦ ꯁꯨꯝꯕꯁꯦ ꯌꯥꯝ ꯄꯥꯝꯖꯕ ꯑꯩꯈꯣꯏꯒꯤ ꯁꯥ ꯉꯥ ꯀꯩꯅꯣꯒꯨꯝꯕ ꯀꯩ ꯍꯥꯏꯒꯦ ꯉꯥꯄ꯭ꯔꯨꯝꯒꯁꯦ ꯐꯖꯅ ꯆꯥꯛꯃꯥꯏꯗꯒ ꯉꯥꯜꯂꯒ ꯉꯥꯁꯤꯁꯨ ꯌꯥꯎꯗꯅ ꯑꯁ ꯐꯖꯔꯦ
Boiler bằng gì nga là cha điều mình vậy เอาไปนี่มานี่ดีก็ใส่มุนรถเราก็รวบอันนี้มาเอาเว้ย nga gì mình ra cho nó mà bố bố về ra dẫn một bao ấy được một bao ấy được xa đấy một bà nghe thì ngã mà không có người cha bằng cái gì chị mà không chịu được thì hà này anh ngang người ta thì nhà kia mà được mình những người mà kiểu nó được thì cái gì hồi trước thì lấy gì đấy nào rồi mai mà nó có tiền rồi tiền gì mà bấm lên này không đơn giản nha blog sẽ gì cái khối video thằng lấy xem nào nên 13 days matungda 12 days matungda ne bet khona ngasi video na mise do myam dum maro ba yade ko ko su nan de blog se khan mane ba kari nam sigan do namba ngam na dum leira do ngasi di myam na me yam hawre ingang se do khara sa se mi mem là cảm ơn là một bằng trai nó công việc asing mình mà tiền chỉ có gì cả bông người công việc tiền là cũng một cha rồi nga một cha rồi myam ne ko phao ba mi bang to ba kamai chanai ba khang mom da bo moi ti ko ku ke se ke je mo to sa ya anh trai nó công việc mình cái gì mà tao nghĩ đi lại từ sau qua là cái này mà đi 1 minute là cái này lại dài nè ha thì đang gì đi mua luôn rồi đi xài đúng không mỗi chi channel gì đó 5K subscriber vào đó Buniจะกีบไปตัวนี้ไม่อันละ ingun lagi po ni kanam lom ni ngara Buniจะกีบไปตัวpadaงานน้องจิลุนี่อย่างนี้นะงานแชร์ทุกสลุงเห็นไหมเฮ้ยหายไปละ pai ki kawali do ay ga myam nung sibi dun ko ko tu ke subscribe kare amrawi thank you for supporting us sahi pha ji ko question sa ยังครับผม yang na dum sibi dun ko se yang na so grow ore do myam ate su ko za ba content pro lak sa gani adu di मैम वीडियो की मरक थतना वा खरा ngange nuaite du ko मैम उपाय लेते बगे ने खोई की को मुकबांग से तोरेंगे दा ता माइक की प्रॉब्लम से ओरक्तना माइक से या खित्रे हाबे तारे अदो मैम खोने सारी ब खोत लिबा नोक खेना तोइबा मैम से मखोन से अमता रिकॉर्ड होद्रा बाय तरे लोय म्यूट ओइना सखराबा अदो मैम वीडियो से ककपदी यादबरी ने एना कथत लगा खाइबोगा चाबदी हलकपदा दुसु फजदबको मैम नमु फुल चाबिरक्त्रे हलक्त्रे ना खनगिने ना अदुम एना फुल हपसलाबने अदुम इसै ओइना अदो मैम वारबा यादे खोइ प्रॉब्लम से ओइगने ना खल्लुदे मथंगदा ओइदनबसु होट माइ करमद्रे मखोन फज थोक्तना आगे बंद ले ली कोई दोन दुना मैम दुम हाइबदी वारबा यादे चाक से बुक थे चसलू माइक भी जा रहा था थले रिपीट चसल तो बैटरी लो की बाय दे कोई तो उठाउनु इनगी ममना ngang हिबा क्या लुन ता फंगरो मैम yên đó yên đó ngoài thì mai mà làm gì đây mi mà được quảng cáo nó ngoài gì à cái mấy mình
ꯂꯥꯏꯁꯤꯅ ꯄꯨꯔꯥ ꯍꯧ ꯃꯥꯏ ꯃꯔꯝꯗ ꯉꯥꯎꯕꯗꯩ ꯃꯥꯏꯁꯦ ꯌꯥꯈꯤ ꯅꯪꯅ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯒꯗꯤ ꯀꯣꯃꯦꯟꯗ ꯁꯣꯔꯤ ꯍꯥꯏꯔꯝꯃꯨ ꯂꯣꯏꯁꯤꯜꯂꯦ ꯆꯥꯛꯁꯨ ꯆꯥꯎꯁꯤꯜꯂꯛꯇ꯭ꯔꯦ ꯁꯤꯗꯤ ꯇꯥꯔꯝꯒꯗ꯭ꯔꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯧꯅꯅꯦ ꯌꯦꯡꯕꯅꯦꯕ ꯃꯈꯣꯟ ꯇꯥꯔꯝꯗꯕꯩ ꯋꯥꯅꯦꯕ ꯃꯥꯏꯛꯁꯦ ꯌꯥꯔꯝꯗ꯭ꯔꯦ ꯍꯞꯇꯥꯗ ꯑꯗꯨ ꯃꯌꯥꯝ ꯃꯔꯛꯇ ꯑꯗꯨꯝ ꯑꯩꯅꯦ ꯑꯦꯗꯤꯠ ꯇꯧꯁꯜꯂꯒꯦꯀꯣ ꯑꯩ ꯏꯁꯩꯗ ꯀꯩꯅꯣ ꯍꯥꯞꯆꯜꯂꯒꯦꯀꯣ ꯑꯗꯨꯝ ꯃꯌꯥꯝ ꯌꯦꯡꯕꯤꯌꯣꯕ ꯗꯞ ꯇꯧꯕꯒꯤ ꯌꯥꯗ꯭ꯔꯤꯕ ꯀꯩꯅꯣ ꯗꯞ ꯇꯧꯕꯒꯤ ꯌꯥꯗ꯭ꯔꯤꯕ ꯑꯩꯁꯨ ꯊꯥꯕ ꯑꯩ ꯈꯨꯗꯛ ꯌꯥꯝ ꯁꯥꯎꯒꯠꯂꯦ ꯇꯥꯔꯝꯃꯣꯏꯗꯤ ꯁꯨꯛꯅ ꯉꯥꯡꯉꯝꯃꯣꯏ ꯆꯥꯕ ꯂꯣꯏꯔꯦ ꯃꯌꯥꯝ ꯆꯥꯛꯇꯤ ꯂꯣꯏꯔꯦ ꯗꯤꯄ꯭ꯔꯦꯁꯟꯗꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯉꯥꯁꯦ ꯐꯖꯅ ꯆꯥꯔꯁꯤꯗꯅ ꯁꯨꯃꯥꯏꯅ ꯊꯝꯃꯒ ꯐꯖꯕ꯭ꯔꯅꯦ ꯆꯥꯅꯤꯡꯉꯦ ꯑꯩꯈꯣꯏꯅꯦ ꯉꯥꯁꯤꯕꯨ ꯀꯗꯣꯝꯗꯅꯣ ꯁꯦꯒꯥꯏꯗꯣꯏꯁꯦ ꯆꯥꯕ ꯈꯨꯠꯆꯥ ꯐꯖꯗꯦꯅ ꯀꯣꯃꯦꯟ ꯕꯣꯛꯁ ꯊꯥꯕꯤꯔꯝꯕꯅꯦ ꯑꯗꯨ ꯄꯨꯔꯥ ꯑꯦꯟꯒꯤ ꯃꯊꯕꯥꯛꯇꯨ ꯑꯗꯨꯝ ꯆꯥꯖꯔꯤ ꯃꯤ ꯃꯌꯥꯝ ꯆꯥꯅꯩꯌꯦꯅ ꯑꯁꯣꯏ ꯑꯉꯥꯡ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯈꯟꯖꯩ ꯑꯗꯨ ꯃꯌꯥꯝꯅ ꯕꯣꯏꯗꯣ ꯃꯤꯅ ꯐꯨꯅꯤꯡꯒꯅꯨ ꯑꯩꯈꯣꯏ ꯃꯨꯛꯕꯥꯡꯁꯦ ꯑꯗꯨꯗ ꯃꯌꯥꯝꯅ ꯀꯣꯃꯦꯟꯗꯨꯒ ꯐꯠꯇꯕ ꯇꯧꯔꯗꯤ ꯋꯥꯈꯜꯒ ꯅꯨꯡꯉꯥꯏꯔꯦ ꯑꯩ ꯂꯦꯛ ꯄꯤꯁꯀ ꯆꯥꯁꯟ ꯉꯝꯗꯦ ꯉꯁꯤ ꯃꯉꯥꯏꯔꯦ ꯑꯩꯅ ꯂꯦꯛ ꯄꯤꯁꯀ ꯆꯥ ꯉꯝꯗ꯭ꯔꯤꯁꯦ ꯅꯪ ꯆꯥꯒꯦꯔꯣ ꯑꯣꯏ ꯆꯥꯁꯤꯜꯂꯣꯍꯦ ꯑꯣꯏꯌꯦ ꯑꯩꯅ ꯃꯥꯏ ꯂꯦꯛ ꯄꯤꯁ ꯆꯥꯎꯔꯒ ꯏꯃꯥꯟꯅꯕ ꯃꯌꯥꯝꯗꯨꯅ ꯂꯦꯛ ꯄꯤꯁꯄꯨ ꯊꯥꯗꯦ ꯀꯥꯏꯅ ꯇꯧꯔꯛꯇꯣꯏꯗꯣ ꯑꯩ ꯉꯝꯖꯔꯔꯣꯏ ꯂꯦꯛ ꯄꯤꯁꯇꯨꯗꯤ ꯅꯨꯡꯗꯥꯡ ꯆꯥꯕ ꯌꯥꯏ ꯉꯥꯁꯤꯗꯤ ꯆꯥꯊꯣꯛꯁꯤ ꯌꯥꯏ ꯀꯩꯅꯣ ꯊꯕꯤ ꯅꯣꯏ ꯊꯕꯤ ꯆꯥꯔꯗꯤ ꯗꯥꯕꯨꯅꯤꯒꯤ ꯃꯃꯥꯏꯗ ꯃꯨꯕ ꯁꯨꯃꯥꯏꯅ ꯉꯧꯔꯛꯀꯅꯤ ꯃꯌꯥꯝ ꯊꯕꯤ ꯆꯥꯎ ꯅꯪꯗ ꯄꯤꯔꯣꯔꯥ ꯊꯕꯤ ꯃꯍꯤꯗꯣ ꯊꯛꯆꯜꯂꯨꯗ ꯉꯥꯁꯤꯗꯗꯤ ꯂꯣꯏꯁꯤꯟꯁꯤ ꯗꯥꯕꯨꯅꯤ ꯐꯅꯕ ꯅꯪ ꯆꯥꯁꯤꯜꯂꯣ ꯅꯪꯒ ꯂꯥꯂꯥ ꯃꯆꯥꯅꯤ ꯋꯥꯊꯤ ꯇꯧꯅꯤ ꯆꯥꯎꯕ ꯇꯦꯡꯕꯨꯗꯤ ꯆꯥꯔꯦ ꯃꯌꯥꯝ ꯑꯗꯨꯕꯨ ꯊꯥꯎꯗꯤ ꯐꯖꯅ ꯀꯥꯏ ꯑꯩꯈꯣꯏꯒꯤ ꯁꯥꯗ ꯍꯥꯏꯔꯨꯔꯒ ꯑꯣꯛꯃꯨꯛ ꯊꯥꯎ ꯀꯥꯕ ꯂꯩꯇꯦ ꯉꯥꯗ ꯍꯥꯏꯔꯨꯔꯒ ꯕꯦꯠꯀꯤꯃꯨꯛ ꯊꯥꯎ ꯀꯥꯕ ꯂꯩꯇꯦ ꯑꯗꯣ ꯂꯩꯌꯦ ꯕꯦꯠꯀꯤꯗꯤ ꯀꯔꯝꯕꯅꯣ ꯊꯥꯎ ꯀꯥꯏꯁꯦ ꯍꯥꯏꯅ ꯉꯥꯝꯅꯦ ꯑꯁ ꯑꯩ ꯅꯪ ꯋꯥꯔꯧꯒꯅꯨꯍꯦ ꯃꯊꯪꯗ ꯅꯪ ꯑꯃꯨꯛ ꯅꯝꯃꯦ ꯑꯦꯟꯗꯣ ꯐꯗꯤ ꯐꯕ ꯉꯥꯡꯅꯤ ꯃꯥꯒꯤ ꯀꯩꯅꯣꯗꯨꯅ ꯀꯩ ꯑꯦꯟꯁꯦ ꯑꯁꯦꯡꯕ ꯍꯥꯏꯔꯕꯗ ꯑꯩꯒ ꯇꯤꯟꯅꯕꯗꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯃꯌꯥꯝ ꯃꯥꯜꯂꯦ ꯅꯪꯅ ꯉꯥꯎꯁꯟꯅꯔꯝꯕ ꯍꯥꯏꯁꯦ ꯑꯩꯁ ꯕꯥꯏꯛꯀ ꯀꯟ ꯊꯧꯗꯅ ꯄꯨꯔꯥ ꯃꯩꯅꯤꯅꯦ ꯃꯩꯅꯤ ꯑꯦꯟ ꯍꯥꯏꯗꯣ ꯅꯣꯏꯅ ꯀꯅꯥꯅꯣ ꯈꯪꯅꯤꯡꯉꯗꯤ ꯁꯤꯗ ꯎꯠꯂꯛꯀꯅꯤ
ꯃꯁꯥ ꯃꯎꯒ ꯐꯕꯅꯤ ꯏꯁ ꯑꯁꯦꯡꯕꯀꯣ ꯌꯦꯟ ꯆꯥꯕꯗꯩꯗꯤꯀꯣ ꯉꯥ ꯆꯥꯕꯗꯤ ꯂꯦꯛꯊꯣꯛꯏꯀꯣ ꯑꯁꯦꯡꯕꯀꯣ ꯑꯔꯣꯏꯕꯤ ꯊꯥꯎ ꯆꯥꯁꯤꯟꯕꯁꯤꯗꯤ ꯊꯥꯎꯗꯤ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯃꯨꯛꯇ ꯀꯥꯝꯊꯕꯩ ꯋꯥꯅꯤ ꯍꯣꯔꯦꯟ ꯑꯍꯤꯡꯗꯤ ꯅꯨꯡꯉꯥꯏꯗꯣꯔꯤ ꯐꯃꯨꯡꯗꯒ ꯍꯤꯞꯄꯗ ꯍꯣꯔꯦꯟ ꯑꯍꯤꯡꯗꯤ ꯃꯌꯥꯝ ꯀꯨꯏꯔꯦ ꯉꯥ ꯆꯥꯗꯕ ꯀꯥꯏꯅ ꯕꯤꯀꯤꯗꯤ ꯆꯥꯎꯅꯨꯀꯣ ꯆꯥꯔꯨꯕꯅꯤꯀꯣ ꯑꯗꯨꯕꯨ ꯈꯤꯔꯦ ꯑꯁ ꯑꯃꯨꯛ ꯇꯛꯈꯤ ꯍꯥꯎꯗꯤ ꯍꯥꯎꯔꯦ ꯕꯤꯀꯤ ꯆꯥꯗꯕ ꯃꯤ ꯃꯌꯥꯝꯁꯨ ꯂꯩꯔꯝꯒꯅꯤ ꯇꯥꯎꯕꯗ ꯆꯥꯒꯦꯗꯧꯕ ꯀꯥꯏ ꯃꯌꯥꯝ ꯆꯥꯕ ꯂꯣꯏꯔꯦ ꯑꯣ ꯊꯥꯎ ꯈꯔ ꯂꯩꯔꯦ ꯁꯤꯁꯦ ꯌꯥꯎꯗꯕ ꯃꯆꯜꯅꯦꯕ ꯐꯖꯅ ꯆꯥꯎ ꯀꯃꯥꯏꯅ ꯇꯧꯁꯦ ꯂꯦꯕꯨꯁꯨ ꯆꯥꯗꯦ ꯂꯦꯕꯨꯁꯦ ꯃꯀꯣꯛꯁꯤꯁꯨ ꯆꯥꯛ ꯆꯥ ꯂꯣꯏꯔ ꯆꯥꯒꯦ ꯃꯀꯣꯛꯁꯤꯁꯨ ꯌꯦꯟ ꯃꯥꯜꯂꯦꯅ ꯆꯥꯕꯤꯗꯕ ꯆꯥꯛ ꯆꯥ ꯂꯣꯏꯔ ꯑꯗꯨꯝ ꯆꯥꯔꯅꯤ ꯃꯌꯥꯝ ꯂꯦꯕꯨꯁꯦ ꯍꯥꯏꯗꯤ ꯆꯥꯛꯁꯨ ꯆꯥ ꯂꯣꯏꯔꯦ ꯐꯖꯅ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯃꯨꯛꯕꯥꯡꯁꯤꯀꯣ ꯃꯌꯥꯝ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯍꯥꯏꯅꯤ ꯃꯤ ꯑꯗꯨꯃꯥꯏꯅꯀꯣ ꯌꯥꯝ ꯐꯖꯅ ꯆꯥꯕ ꯎꯠꯄꯗꯣ ꯐꯖꯅ ꯍꯥꯏꯗꯤ ꯆꯥꯕꯁꯦꯀꯣ ꯍꯩꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯗꯨꯝ ꯇꯧꯔ ꯈꯔ ꯇꯧꯅ ꯑꯗꯨꯝ ꯆꯥꯔꯦ ꯌꯥꯝꯁꯨ ꯍꯥꯎꯔꯦ ꯉꯁꯤꯒꯤ ꯍꯤꯟꯖꯥꯡꯁꯤꯡꯁꯦ ꯉꯥꯁꯨ ꯌꯥꯝ ꯊꯤ ꯍꯥꯎꯋꯤ ꯉꯥꯅ ꯍꯦꯜꯂꯦ ꯑꯩꯅ ꯉꯧꯕꯅꯤꯅ ꯉꯥꯁꯦ ꯍꯥꯎꯗꯤ ꯍꯥꯎꯋꯤ ꯃꯌꯥꯝ ꯑꯁꯦꯡꯕꯩꯅꯤ ꯑꯗꯣ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯤꯁꯨ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯤꯁꯨ ꯁꯤꯗꯁꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯃꯊꯪꯒꯤ ꯕ꯭ꯂꯣꯒ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯁꯤ ꯃꯊꯪ ꯕ꯭ꯂꯣꯒ ꯁꯣꯏꯗꯅ ꯃꯌꯥꯝ ꯅꯪꯅꯕ ꯈꯔ ꯌꯥꯝꯅ ꯊꯥꯡꯒꯠꯅꯕ ꯇꯧꯔꯛꯀꯦ ꯀꯨꯏꯔꯕ ꯃꯇꯨꯡꯗ ꯕ꯭ꯂꯣꯒꯁꯦ ꯊꯥꯡꯒꯠꯂꯛꯄꯅꯤꯅ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯗꯕꯁꯨ ꯌꯥꯏꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯁꯤꯕꯤꯔꯗꯤ ꯑꯗꯨꯝ ꯌꯦꯡꯒꯅꯤꯅ ꯈꯟꯖꯩ ꯑꯗꯨꯅ ꯃꯌꯥꯝ ꯍꯧꯖꯤꯛ ꯉꯁꯤꯒꯤ ꯑꯣꯏꯅ ꯁꯤꯗ ꯁꯨꯝ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯑꯩꯈꯣꯏꯒꯤ ꯃꯨꯛꯕꯥꯡꯁꯦ ꯃꯥꯏꯛꯁꯨ ꯌꯥꯗꯦ ꯀꯞꯄꯨ ꯀꯞꯅꯤꯡꯉꯤ ꯈꯜꯂꯨꯔ ꯃꯥꯏꯁꯨ ꯃꯔꯛꯇ ꯌꯥꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯇꯩꯗꯤ ꯀꯩꯝ ꯂꯦꯝꯗ꯭ꯔꯦꯀꯣ ꯃꯌꯥꯝ ꯃꯔꯨꯅꯤꯀꯣ ꯁꯤꯁꯦ ꯑꯩ ꯃꯔꯨ ꯂꯩꯔꯦ ꯃꯔꯨꯒꯁꯦ ꯑꯗꯨꯒ ꯀꯩꯅꯣꯅꯦ ꯍꯥꯏꯅ ꯂꯦग ꯄꯤꯁ ꯑꯃ ꯂꯦꯝꯃꯦ ꯑꯇꯩꯗꯤ ꯀꯩꯝ ꯂꯦꯝꯗꯦ ꯑꯇꯩꯁꯤ ꯑꯦꯟ ꯃꯥꯟꯕ ꯃꯀꯣꯛ ꯑꯃ ꯂꯦꯝꯃꯦ ꯑꯦꯟꯅꯤ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯆꯥꯅꯤꯡꯈꯤꯗ꯭ꯔꯦ ꯃꯌꯥꯝ ꯍꯥꯏꯕꯗꯤ ꯐꯅ ꯐꯖꯁꯨ ꯏꯃꯥꯟꯅꯕꯅꯤꯅ ꯂꯣ ꯏꯃꯥꯟꯅꯕꯗꯤ ꯃꯌꯥꯝ ꯀꯃꯥꯏꯅ ꯆꯥꯔꯨꯅꯤꯀꯣ ꯄꯣꯠ ꯑꯃꯁꯦ ꯃꯥꯅ ꯃꯔꯨ ꯂꯦꯝꯍꯜꯂꯤꯁꯤꯁꯨ ꯀꯦꯃꯦꯔꯥꯅ ꯂꯦꯝꯍꯜꯂꯤꯅꯤ ꯅꯠꯇ꯭ꯔꯗꯤ ꯀꯦꯃꯦꯔꯥꯒ ꯀꯩꯅꯣ ꯇꯧꯗ꯭ꯔꯗꯤ ꯁꯒꯥꯏꯔ ꯆꯠꯃꯤꯅꯤ ꯑꯗꯨꯅ ꯑꯔꯨꯅ ꯋꯥꯔꯤꯅꯤꯗꯅ ꯑꯔꯨꯕꯁꯨ ꯍꯥꯏꯗꯤ ꯃꯌꯥꯝ ꯃꯥꯡꯗ ꯍꯥꯏꯕꯗꯤ ꯈꯔ ꯐꯖꯅꯁꯨ ꯆꯥꯕ ꯃꯊꯧꯅꯤ ꯑꯁ ꯑꯗꯨ ꯆꯥꯛ ꯃꯌꯥꯝ ꯆꯥꯕꯨ ꯃꯌꯥꯝꯅ ꯃꯃꯥꯡ ꯆꯥꯕ ꯇꯨꯃꯤꯟꯅ ꯂꯣꯟꯅ ꯆꯥꯕ ꯂꯩꯕ꯭ꯔꯥꯅꯦ ꯑꯩꯗꯤ ꯁꯒꯥꯏꯕꯤꯅꯤ ꯃꯔꯨꯒ ꯂꯦꯝ ꯊꯥꯗꯕꯤꯅꯤ ꯍꯥꯏꯒꯨꯝꯅ ꯅꯪꯒꯤ ꯃꯔꯨꯒ ꯑꯝꯇ ꯂꯩꯇꯦ ꯃꯔꯨꯒ ꯂꯦꯝꯗꯦ ꯑꯩꯈꯣꯏꯗꯤ ꯃꯌꯥꯝ ꯌꯥꯎꯅ ꯁꯨꯅ ꯆꯥꯕ ꯃꯔꯨꯁꯤꯁꯨ ꯃꯔꯨꯒ ꯑꯝꯇ ꯑꯩꯈꯣꯏꯅ ꯃꯔꯨꯒꯤ ꯃꯅꯨꯡ ꯀꯩꯅꯣ ꯂꯧꯊꯣꯛ ꯆꯥꯔꯦ ꯑꯗꯨꯕꯨ ꯁꯥꯏꯕꯒ ꯋꯥꯠꯂꯤꯅꯤ ꯏꯌꯥꯝꯕ ꯈꯔꯗꯤ ꯈꯪꯉꯝꯒꯅꯤ ꯑꯩꯒꯤ ꯃꯔꯨ ꯈꯨꯆꯥꯏ ꯈꯔꯗꯤ ꯂꯩꯕꯅꯤ ꯑꯩꯈꯣꯏ ꯔꯦꯀꯣꯔꯠꯇ ꯅꯠꯇꯦ ꯑꯁꯦꯡꯕꯅꯤ ꯆꯥꯕ ꯃꯇꯝꯗꯕꯨ ꯏꯀꯥꯏꯔꯗꯤ ꯄꯨꯛ ꯊꯟꯗꯦ ꯑꯗꯨꯅꯤ ꯃꯌꯥꯝꯗꯨꯗꯤ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯁ ꯃꯌꯥꯝꯁꯤꯗꯁꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯏꯁꯤꯡ ꯑꯝꯇ ꯃꯊꯪꯒꯤ ꯊꯛꯈꯤꯒꯦ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯏꯁꯤꯡ ꯑꯃ ꯊꯛꯅ ꯇꯧꯁꯦ ꯅꯨꯡꯁꯥ ꯁꯥꯕꯅꯤꯅ ꯏꯁꯤꯡ ꯌꯥꯝ ꯇꯧ ꯈꯣꯡ ꯌꯥꯝ ꯅꯨꯡꯉꯥꯏꯅꯕ ꯏꯁ ꯑꯣꯛꯇꯣꯕꯔ ꯅꯣꯕꯦꯝꯕꯔꯗꯗꯤ ꯑꯣꯛ ꯃꯨꯛꯕꯥꯡ ꯇꯧꯔꯛꯀꯅꯤ ꯑꯆꯧ ꯑꯆꯧꯕ ꯑꯣꯛꯇꯣ ꯃꯊꯥꯒ ꯀꯩꯅꯣꯒ ꯆꯥꯎꯕꯗꯣ ꯊꯥꯎꯒ ꯆꯥꯎꯕꯗꯣ ꯈꯤꯔꯦ ꯂꯣꯏꯔꯦ ꯃꯌꯥꯝꯗꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯑꯩꯈꯣꯏ ꯃꯨꯛꯕꯥꯡꯁꯨ ꯉꯁꯤꯒꯤ ꯑꯣꯏꯅ ꯁꯤꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯦ ꯃꯊꯪꯒꯤ ꯑꯃꯨꯛ ꯃꯊꯪꯒꯤ ꯄ꯭ꯂꯥꯟ ꯃꯨꯛꯕꯥꯡꯗ ꯁꯤꯟꯅꯕ ꯑꯃꯨꯛ ꯇꯧꯒꯦ ꯎꯅꯔꯁꯤ ꯃꯌꯥꯝ ꯃꯔꯨꯁꯤꯡꯗꯗꯤ ꯂꯥꯁꯀꯤ ꯑꯣꯏꯅ ꯁꯥꯏꯖꯔꯒꯦ ꯀꯩꯅꯣꯒꯤ ꯀꯩꯅꯣꯝꯃ ꯑꯩ ꯀꯦꯃꯦꯔꯥꯁꯤꯗ ꯃꯔꯨꯒ ꯁꯥꯏꯕ ꯇꯜꯂꯦꯗ ꯍꯥꯏꯔꯣ ꯀꯩꯅꯣ ꯅꯠꯇꯦ ꯀꯅꯥꯝ ꯍꯥꯏꯔꯛꯇ꯭ꯔꯁꯨ ꯏꯃꯥꯟꯅꯕ ꯈꯔ ꯂꯩꯔꯦꯕ ꯅꯥꯏꯁꯝ ꯃꯆꯥꯁꯦ ꯑꯗꯨꯃꯥꯏꯅ ꯁꯥꯏꯒ ꯍꯥꯏꯔꯛꯄꯗ ꯂꯣꯏꯁꯤꯜꯂꯁꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯊꯪꯒꯤ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯊꯦꯡꯅꯔꯕ ꯇꯧꯔꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯨꯛꯕꯥꯡꯁꯦ ꯁꯤꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯦ ꯂꯣꯏ ꯆꯥꯔꯦ ꯌꯥꯝ ꯑꯗꯨꯝꯕ ꯁꯤꯗꯤ ꯃꯔꯨ ꯂꯩꯔꯦ ꯑꯗꯨꯒ ꯃꯀꯣꯛ ꯑꯅꯤ ꯈꯔ ꯂꯩꯔꯦ ꯃꯈꯣꯡ ꯑꯃ ꯂꯦꯛ ꯄꯤꯁ ꯑꯃ ꯈꯔ ꯂꯩꯔꯦꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯊꯪꯒꯤ ꯒꯨꯗ ꯅꯥꯏꯠ ꯕ꯭ꯂꯣꯛꯇ ꯊꯦꯡꯅꯔꯕ ꯇꯧꯔꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯨꯛꯕꯥꯡꯁꯦ ꯑꯃ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨꯗꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯇꯥꯔꯗꯤ ꯂꯥꯏꯛ ꯑꯦꯟ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯌꯥꯝ ꯁꯣꯏꯗꯅ ꯀꯣꯃꯦꯟꯇ ꯋꯥꯊꯤ ꯈꯔ ꯉꯥꯡꯕꯤꯔꯝꯃꯣ ꯑꯦꯟ ꯋꯥꯊꯤ ꯉꯥꯡꯉꯕ ꯋꯥ ꯈꯔ ꯁꯤꯅꯤ ꯉꯥꯡꯕꯤꯔꯝꯃꯣ ꯑꯦꯟ ꯑꯩꯒꯤ ꯇꯨꯄꯤ ꯑꯉꯧꯕꯒꯤ ꯃꯔꯝꯗꯒ ꯄꯜꯂꯕ ꯅꯄꯨꯟꯁꯤꯒꯤꯅꯦ ꯖꯦꯟ ꯆꯥ ꯐꯪꯗꯕ
ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯁꯤ